ahoy Isol Gamingda mi miyambo krumjari ngasai ahoy khopum tana lakpa matamda ise sim mapamarang hangdare ma pratna tau tau laga hek khun yorapada numit thoga ai hek la di program chale di numit thokpane di puna ise na haibado yamna haraujai asigumma matam such a fine weather phangoi-drana wakhan wara leiraga sak hek toga laaga ekoi khun hek yobada numit se thokpase isorna ekoi rongmei luphum bu nungsi haibase putlini yamna nungai ekoi chief guest iche honorable MLA Channel ekoi gi khun gi koi area gi nupi gi organization gi foundation 17 suba gi foundation da la ga grace to bi the map ai khun macha ma oina ado luphum gi product hai tare ai koi khun sigi area sigi nupi sing mother sing hai tare lesabi sing di organization ni yau da bagira lesabi sing de pak undre luphom hai se nupi luhom ba ta gi oi bagira mi no to za mi ta ni aduga agi marup ko honorable MLA Kim manasu akoi area sida laaga akoi kunna laaga women organization gi foundation day gi damak harau laaga mokoi angang phau puraga laapagi gi damak ai tram na okchari akoi manipur se akoi honorable chief minister na haiba gumna future generation hari se kandaba yadaba kangadu kanana kangani haraga akoi imungda hona kange haredi akoi nupi mother haibase yam important oiba adugina akoi hojik war and drugs sathariba amama kaino toriba akoi future generation gi tori se si se kupna akoi khallaga akoi area sida atop area su fajana chawkhat pa oisnu adubu akoi na hena chawkhat ningai akoi pui gi mother sing gi role se yamna important oi Napoleon Bonaparte haiba gomna give me a good mother I will give you a good nation haiba mother haiba akoi nupi haiba ima haiba se wabasu fazana khangba ngari ngatai gi damak su thum gi damak su ayuk ningthin nungdang gi macha sing gi mawa sing gi dara magai imung sing gi loina kuptik khangba experience over asi gomba ima sing sina mother sing sina gyan dar kanda mi phar kanda akoi society se phagadu aduna nokoi khopum area gi longmei ruphum ge leadership akoi ngasi yem kanda akoi khopum gi khola pasu lara lere ado village authority sing gi chairman secretary khangde mokoi member sing su aduga khun lekai atop top gi youth leadership akoi intellectual sing akoi area da leber sing laaga nokoi bu saugali se nokoi se yamna important oi haiba se uli ni aduna nokoi thauna phaba lingjen manaba amasung lai ningba ima ama oina mother ama oina akoi society se akoi area se saukhadaba
worldly matters da orasu spiritual matter da orasu akoi ningzen manaraga isor gi mingda akoi chawkhanai mi miyam hona minasi hairaga loirage mi akoi ngasidi iche ga kim gi numidina ai matam yamna lawzaroroi mi miyambu thagachari thank you so much hello thank you thai sakhong samai anyway tong